asida drug chaba amadi pusilakpagi chang wangkhalakliba asida ahenba meeting changlagani haina Manipur gi Governor Dr. Nasma Heptulan phongdokre. Lamyanba hijam irawat ki chamaga kunhumdoi shuba mapokumon thoram park sanna pangthoknakre lamtu sit sengkre. State level portion mass cycle rally ngasi Social Welfare Minister Nemcha Kipkiana lamthakre. Amadi More Police Commando amadi taranithoi shuba AR na miyoi ama lupa lakh manga hi mamal oigadaba WY tablet ka kona na fagatkre. Times of Manipur News ming tabri bapuna pu Elizabeth na taram nauchari housing miam da pau sandok na pizari hauki ba chahi khara asigi manungda India amadi North East state singda aina yadaba drug sijanaba amadi pusilakpagi chang wangkhalakli ba asigi matangda Manipur gi oinasu ahen ba meeting changlagani haina Governor Dr. Nasma Heptulan haikre wafam asi United Nations Office on Drugs and Crime Regional Office South Asia amadi Manipur government na kusamna sinduna thangmai banda leiba classic granda comprehensive approach to combating illicit trafficking of Afghan opiates and drug situation in Northeast haiba thim da pangthokpa international conference kam workshop hawdokpagi thoramda haikibani Bangladesh, Bhutan, Maldives, Nepal amadi Sri Lanka dagi lakpa delegates sing saru yaduna pangthokiba thoramadda mahakna makha taraduna India ki Prime Minister Narendra Modi na India bu drug free country ohenna ba thamkiba wafam gi matung inna Manipur da su drug ki mayokta makhal makha kya gi khongjang sangsili Masida Northeast State singi law enforcement agencies state sigi hena mapangal kanduna honadrabadi hauzik thengnariba awaba si kokhanba ngamloi Northeast State singi oina UNODC na luchingduna hiramasigi matangda special training program na chingba kaya pangthok haningbagi apambasu phongdokhi Authentic studies on the drug situation in the Northeast. I would suggest the UNODC to convene and conduct training and capacity building of the law enforcing agencies of all the 6 countries and the regional office. I would suggest that UNODC as the regional cooperation agency takes initiative in establishing a Southeast Asia regional intelligence sharing mechanism in addition to the integrated border management mechanism to counter illicit trafficking. Lamyanba hijam irabot ki chamaga kunhumdoi shuba mapokumon ningsing thoram park sanna pangthoknakrai Palan Tharam gi saruk ama oina Manipur State Rural Livelihood Mission ki meeting makhada Ibudo Thongzu lakpa Village Level Federation Ibudo Korok lakpa amadi Yumjau Lairambi Thongzu Part 2 na sinduna lamdam asi luna na thamlasi haiba pauzal puraduna mayam gi khongchat ama Thongzu Part 2 gi akoibada chatkibaga loinana lam tu sit sengkhrei ngasi khongchat adu da saruk yakhibi Thongzu Part 2 gi pradhan N Kanon Chanuna Lamyanba Jananeta Hizam Irabot na ningjaramba amadi pamjaba wakhalon sing adu ngasigi mirol na tung inba ngamna ba honabana khunai asigi yaifaba oigani khanjabadagi ngasigi thoramasi pangthokpani haikhi Abasaha Sexrana Amalay Aduki Matangda Akoiki Gram Saba 2nd October the Pangadamni Sigi Mamangda Ama Pangtokse Madugi Sosen Sabis to Sumari Lainana Akoiki Celeb Group Kangu Ga Punlaga Koki Grams van side of Tinjavani. Nakalamaromda Lamyanba Irabot ningsing thoram pangba kanglup nasu ngasi Lamyanba Irabot ki chamaga kunhumdo shuba mapokumon thoram pangthokhi ngasi thangmai banthau ground da pangthokiba thoram aduda contingent kunna march past atoi ahen changdam nakhi इतिहास दैंडबा मियोई सिंह
Protection and Preservation Committee Manipur ki mityeng makhada lamyanba irabot ningsing thoram Observation Committee na sinduna hizam irabot ki chamaga kunhumdoi shiba mapokumon thoram ngasi High School Janma Sanda leiba Siko Ground da pangthokrai thoram adu ki saruk ama oina miyamna lamyanba sigi photo da haikat laikat tamduna ikai khumnaba utki Samusang Santipur Youth Club nasu lamyanba irabot ningsing thoram pangthokhi Santipur Mayai Lekai da Laiba Community Hall da pangthokiba thoram adu ki saruk ama oina u chara kya su thaki thoram adu da saruk yakiba Desam Headquarter ki Assistant General Secretary L Lamyan bana Manipur gi tongan ba mafam singda lamyan ba irabot ki ningsing kumon pak sana pangthorak pa si khunai asi ki afaba mayonda khong thangjilak pani miyam na pangthok nei haiduna lamyan ba gi matik magun khangdana pangthok padi langani haiki Amaromda irabot de palan thoram asiga mari leinana Lilong Bazar dasu Maitai Pangal amadi Maitai Singh na kusam naduna akoibada mosilakliba Singh sengdokrai irabot de Observation Committee Lilong na senduna pangthokiba thoram aduda saruk yakiba Lilong Bazar irabot Celebration Committee ki convener MD Murtazar na lamdam ama luna na thamba haibasi tinjang kaijang daba khunai ama semgat naba honabada yamna tangai fadaba amani Yelhomi Singh amata oina kusam naduna chatminnabana apunbaki saktam sagatpada yamna chawba khulai ama oigadawribani haiba wakhalonda ngasidi nungsizaraba Maitai Ichilinau Singh amadi Maitai Pangal Singh puna kusam naduna ngasigi thoramasi pangthokpani haiki Lamyanba hijam irabot puningsing boina mahagna tawbiramba mahagna chatpiramba mahagna takpiramba adugi makhataba thabak ekhoina khara khajik tawboina samaj asibu lu nanba amadi aikhoigi bu na dektana tinjang lejangdana hingba punsi mare lamu oiba ngamnabagi de pannam aduda aikhoina ngasigi irabot de thoram asibu Lilong Bazar Thawal District Manipur sida pangthok sabani Angel Club Thinungaina su Jananeta Hizam Irabot ki chamaga kunhumdo shiba mapokumon thoramga mari leinana Roles of Loktak Lak in Manipur haiba timda Hanba District Level Painting Competition ama Thunungaida pangthokrai thoram adu da saruk yakiba Bishnupur District Police ki Additional SP KSIs Manihar na haukiba matamda lamyanba luchingba singna pamlamba khongchat lambida aikhoi su tung inba tangai fade aduga angang singbu chakhatpagi matau tamlibani haiduna mobile phone sizinabasi checkinba chummi haki Bishnupur District manungda laiba tongan ba private amadi government ki mahiloi sang kayadagi lakpa apunba mahiroi chamaga nifurom na saruk yakhi Kanglup ani thokna khaidokuna pangthokiba painting competition adugi mako mathang takraba mahiroida ahanba mana oina lupa lising ahum ani shuba mana oina lupa lising ani amadi ahum shuba mana oina lising amaga loinana certificate piduna pukning thawatki ahanba category da PS Sai Prince LCM School Moirang amasung ani shuba category da Sai Sridan Yumkhaibam Saint Xavier School Thinungaina mahanba manasing lokhi Border Town More dasu Irabot Celebration Committee na sinduna Laikhidraba Lamyanba hijam Irabot ki chamaga kunhumdo shiba mapo kumon thoram pangthokhi More haino makhong laikai da leiriba ima kondong lairimbi haraubung da pangthokiba thoram aduda Senior Journalist Manindra Konsamna Resource Person oiduna Laikhidraba Lamyanba sigi maramda wafam kayama thamduna Tungi haurakliba singna Lamyanba sina pamjaramba kayabu ningsing handuna pukning thawatki Ngasigi thoram aduda yumthangnariba Myanmar gi miyoi singsu thoram asida saruk yakhi Social Welfare Minister Nemcha Kibkena State Level Portion Mass Cycle Rally ngasi Social Welfare Directorate tagi lamthakrai masing yamlaba Anganwadi worker amadi helper kyana saruk yakhiba cycle rally adu Social Welfare Department na sinduna thabum ama chupna chatharakiba State Level Portion ma loisinbagi thoramga mari leinana pangthokpani Social Welfare Directorate tagi hauduna Imphal gi mafam kayada koina chatkiba cycle rally lamthabagi thoramda saruk yakiba Social Welfare Minister Nemcha Kibgyana ngasigi rally asina portion magi kanaba kaya miyamda khanghanba ngamlagani laingak na paikhalakliba scheme kaya miyamgi yaifanabagi damaktani paikhalakliba scheme sing asibu mapung fahanbada miyamna sogat piyu haiki Potion magi mapau poduna Manipur gi prayami amda awareness piba oirasuno amadi
Ngasi rally asina achoba mai pak pa oirasunu. Potion Abhiyan scheme asi joint sensitization thoram sing tongan ba district ngabadi block sing desu pangthokre scheme asina piri ba kan na ba sing Manipur state na phang na ba hot na bada prayami am nasu mateng pangbiyu. Ngarang numidang wairam pung mari makai tarakpa adwaida akang namba pau ama fangbadagi khudeng thabida leiba taranithoi shuba Assam Rifles checkpost ta More Police Commando amadi taranithoi shuba Assam Rifles na More romdagi thorakpa eco van ama check tobada mioi ama W white tablet piece lising amaga chamapanga marifu tarada konana fagatkrei fagalaba mioi edugi mamingna Khaiminlan Tauthang chahi kunipan apokpa thangkopau Tauthang kawi Churachandpur district ki ti kanan faidagini Fagaliba WY tablet asi malem gi kaithil da chawrakna lupa lakh mangaga lising marifutara mari rom gi mamal oiba yai fagalaba polam sing aduga konana mioi adu ngasi paumi singi mamangda puthoklaba matung More police station da sinakhrei paugi marakta natemba brema lauzari Mahindra Tractor Showroom na monsoon season lakpada monsoon offer pijari India da saba Annapurna domestic mini rice mill amadi grinder akaknaba matam kharagi oina company na offer price ta miyamda phanganjari ho sangbai ma takpada electric prepaid ta supnataki lupa ani makhai maijai besan morok yangang marumarang hawai makhal sul takpa yaraba grinder su phangbiragani rice mill da phau pudra seng takpagi awab leitraba yumgi sangoi kasin amada hillaga isana adum phau takchaba yaraba cheng wai manghandraba cheng khainadraba Annapurna domestic rice mill ni akupa marol gidamak link sinbirau Mahindra Tractor Showroom Malom Bazaar pijariba offer price ki khudong saba simyamna lawbi ho akaknaba matam khara khaktani nupi ekhoigidi khongthang khuding seksiningai ngaktani mafam matam khudimakta aina cheksinduna talakli adubu mahausayi khongchatnina khudong thiningai atumak oi Manipur da ahan boina iramdam masida sajaba ningol khudo adubu ngasidi akhoi chingnaningai oidre akhoi Bright Enterprises ki ningol khudo break matung da taram na uchari ningthau palingai matamdagi meragi tarani panba numita pangthoktuna lakpa kwak tanba thoramda khousabada khousaroi sing yendam nabagi thoram ngasi Govindaji temple da pangthokrai Govindaji temple ki manungda laiba chairap gorop amadi pandit loisang na sinduna pangthokiba yendam nabagi thoram aduda laifam khabam ahalup amadi naharol panagi khangalaba khousaroi kayada khongi khongthang thaugalol kayasu takpi tambikhi Hariba thoram masigi saruk amoina pana khousabai pana mari khousana ba pana mari duri laifam pana khabam pana alu pana naru pana hariba pana mari sigi khousana bagi khousaroi sing khangat pa makoi makong khutsumba ade arana hui ade makoi gi thaugalon bebar da warapa leiba na singmasing adu hayeng laibak miyam mamang tholok matamda aswengam yaudana ba haibdana yandam nabagi thoram pangthok jabani Autonomous District Council Administration Chandel na sinduna council asigi hauzi chairman oriba D Ringo Lamkang na council asida chairman oirakpa chahi ama mapung farakpagi harau nungai ba fungdokpaga loinana isorda thauni jabagi thoram ama ngasi mahaki poknafam New Chayang Village ta pangthokrai Jago isai kaya galoina pangthokiba ngasigi thoram aduda D Ringo ki maikaidagi athoiba lengbirakpa sing amadi baihang DCC gi manungda leiba khul singi ningthau singda khudol pot sing piduna ikai khumnaba utki loinana miyam nasu D Ringo amadi mahaki loina bida khudol pot sing piduna pukning thawatkhi D Ringo ADC channel gi mikalda aihang DCC dagi miyam gi mihut oina ahumlak shibo oina mai paklaktuna chairman oirakhibani handak Mahakna telaba matam masida council asigi chairman oirakpada paikhatkiba tongan ba thabak thoram singbu miyam da khanghanba oina pangthokliba ngasigi thoram aduda wangangloi kayana D Ringona ADC channel gi chairman oirakpada mahakna paikhatkiba thabak thoram singbu thagatpa amadi apenba phongdoknakhi
Ngasigi thauram aduda ADC Chairman D Ringona mahaki oiba warol piraduna District Council Chandel da thabak tauriba sing asina thabak thauram kaya tauningbada fangi awatpa kaya leibana mating thokna thabak tauba ngamdri masi khalubada mapi mapa ama oina karigumbada pukning nungsiba kapningba fawi adum oinamak mayam pumna maki pukning pelhanba ngamdrabasu council asigi maikaidagi pangba yaba mating kharada oirabasu pinaba honaduna lakli haki office की staff सिंगी आमना interest लेबा energy लेबा आमना सबक शुरू बा लेबा तो मप्पा मप्पू ने शिल्लांग रद्द के दो तुम लो अगर ऑफिस ही है मर मत है नहान 8.5 years सही तरह में उसे 8.5 years सिर्फ डिस्ट्रिक्ट काउंसिल से करीनो गवर्नमेंट ताजे नंग आई डी फिल्म उधर पे जाए तो वो कुम न लेबू कुम तो वो जिसकी चाहिए अमा मनुष्य देती और डिस्ट्रिक्ट हेड ऑफ डिपार्टमेंट काउंसिल के मैम सिंह का ऑफिसर सिंह का सीईओ द डायरेक्टर का मेंबर सिंह का कोई खरा इंप्रूवमेंट होते रहो जिससे अगर कना मेरे को एक खरा ये भी ऑफिस हो कोई खरा सिल्लांग देते रह लेकर Mami Thawan Foundation na ngasi lamyanba irabot numit ka mari leinana free medical camp ama thiam konjinda pangthokrai hariba free medical camp asda Manipur film industry ki actor kayana volunteer oikhi homeopathy ayurveda ophthalmology dental general medicine gynecology ENT ortho department ki medical associate signa saruk yaduna pangthokiba medical camp aduda punna miyoi chamri ga kuntra taret romna lemna laying phanghanki ngasi khoigi lamyan ba irabot numit siga mailena na khona pangthok seriba medical camp lem nana layang ba madi lem ne hidak pibegi pangthok seriba mafam si khoigi thiam konjindani ado masi mami thawan gi oina khoina manipur ge ba karigumba hawa thaba kharadang torom si haiba pandam sida khoina pangthok seriba free medical camp mani Manipur dagi Monica Ingudamda National Youth Icon Award lisingni taramapan kusinarakrei. Award asi thasigi kundareta New Delhi da pangtokhiba World Youth Summit lisingni taramapan gi thoramda kusinarakibani. International Youth Committee na malem gi tongan ba lebak singdagi award asigi damak naha humfu taramapan khangatpagi manungda Monica su mahakna India da UN Sustainable Development Goals gi damak lawriba thodang adubo sak khangladuna award asi pirakibani. Panba yabadi Monica tongan ba international youth platform singda India ki mahut sinduna saruk yaru rabini. Jananeta Hizam Irabot ki chamaga kunhumdoi shuba mapok kumun ka mari leinana SDO Moirang na kongba SDO Moirang SDC Headquarters Sub Register Moirang Office Complex si akoibagi lamtu sengkrei. SDO Moirang na kongba office amadi SDC kumbi ki staff sing na puna saruk yaduna office ki manung amasung campus ki akoiba sit sengbagi thabak sing pangthokhi. Apunba nupi lup anul Bisnupur na sinduna ngasi Bisnupur New Mini Secretariat lambi DC Rota u makhong sombagi thoram ama pangthokrai thoram aduda ANUL Bisnupur gi thomi kayana saruk yaduna Bisnupur DC Block lamkhai lambi gi nakyata thariba uchara sengi makhong somkhi uchara asiba sing anauba chara sing thajinki malengi aing asa honglakliba sida asangba malem ama amuk semgatpada kharada orabasu mateng oinabagi pandamda thorang asi paikhatpani haki Thanga Chingkha the People's Resource Development Association PRDA Bisnupur gi Children Club Thanga Chingkha amadi Chingkha Maira Paibi gana khusamnaduna free plastic and safe loktak lek haiba wakhalonda nomaki oiba lamtu sengba amadi plastic ki polam sing khundokpagi thoram ama pangthokrei thoram aduda saruk yakiba PRDA gi field assistant Ningthauzam Vidya Lakshmi na plastic polam sing asina mioibada sokhan badana tana loktak pasu mangsil laknabagi achoba maram ama oiraklei Plastic polam sing free oiba lamdam ama ohensi haina miyamda pausel pi nabagi pandamda thoramasi paikhatpani haiki Makhada ngasi sinjariba social service asi thanga singkha da laiba children club amadi thanga singkha gi asa angalwadi worker adugo children club ki angang singa loina raga ngasi tawjariba campaign asi loktaki
दा थोइबा पोल्यूशन जी खितंग द और सेव तौनबगी दमता प्लास्टिक फ्री कैंपेन अमा तौजबनी मयाम दा हाइजनिंग बदी प्लास्टिक सी मफम चाना अमदी फजना थमसी हाइबसी मयाम दा हाइजनिंग पाउगी मरकथना अतेंबा ब्रेक अममुक लौसरी. For the first time in Manipur, Oinam Ibeton Devi IAS Academy brings you the state-of-art grooming center for future IAS, IPS and other civil service officers here in Imphal. Shri Oinam Nabakisore IAS retired former Chief Secretary Manipur along with experienced faculties trained in Delhi will convert your dreams into realities. The academy provides courses for prelims, mains and personality test of UPSC along with optional subjects philosophy, public administration, sociology and Manipuri. Interested aspirants may join free 3 trial classes. For more details, kindly visit the academy located at Kaisamthong near Ramlal Pol High Secondary School, Imphal. Please contact 8259916469. Also visit our Facebook page at Oinam Ibeton Devi IAS Academy. Coil Green, India's #1 genset brand by Kirloskar Efficiency Integrated, is now in Manipur. Generator range 2.4 kVA to 1010 kVS DG set. Automobile engineering works at New Chakon Road, Imphal East MI Store Building, 1st floor. Contact us at 9862-56601 or 0385245211. Authorized dealer, Kirloskar Gensets. Break imatungda taram nauchari makhataba pauda Manipur Literary Society Imphal na sinduna Brajakumar na iba manjanangpu kauba saireng lairik ama phongkhrei. Lairik phongbagi thoram asida Manipuri Advisory Board ki convener Nongmaithem Kiran Kumar, Manipuri Literary Society ki President Samurai Lapam Pralat Sharma amadi C-Webs Imphal ki President Salam Tombana lairik asigi matangda wangangkhi. Saireng lairik ki aiba Brajakumar na lairik asida saireng humdra yauri pumnamak romantic poem ngaktani. Punsigi mamay oiraklaba matamda lairik phongba ngamjabasi nungaije haiba yauna wafam kaya phongdokhi. Aiba sigi oina phongdokraba lairik singi manungda Singel Inunganbi Tangkhulgi wari iram laisinya panba yai. IGAR South ki liching makhada kuntaruk shuba Assam Rifles ki More Battalion na naha singi oiba pre-recruitment training camp ama More da pangtokhrei. October 10 dagi 19 fauba chathagadoriba army recruitment gi damak naha kuntra gi mathakta register tokhrei. Nokfade Cultural Foundation lingkhat khiba chahi kunmanga mapung farakpagi silver jubilee thoramgi saruk ama oina ngarang Dulalen da laiba children home da nomata oirbasu nokhanba harau hanba ngamnabagi pandamda nokfade gi kumhai utpaga loinana angang singda ahawathum pijakhrei. Thoram aduda Mahila Kalyan Samriti ki President Srimati Bimala Vice President and Jamoni Amadi Nokfade ki Producer Director Thaudam Rohini Kumar Amadi Nokfade Cultural Foundation ki Silarani na Sarukyaki haina foundation asina thadorakpa cherol amana hairakli. Kangleiwood Cinema amasung Film Brothers Film khusam naduna puthokpa ahanba Manipuri short film Kantha Haudaba Mikup ngarang INA Hall Moirangda Haunabi matung ina release saukrei. Thoram aduda Thanga Kendragi MLA PDA ki Chairman T Ravindra Singh, National and State Awardee KH Indra Kumar Singh, President ISCB Network and filmmaker P Prafulo na athoiba mithung lensing una sarukyaki. PDA ki Chairman su oriba MLA T Ravindra na Manipur de award fangba film kaya puthokrai. Digital film puthokpada su North East Manipur na khwaidagi heli. Aduna matungda su award fangba yaba akhanaba film kaya puthoknaba honabiu haina phongdokhi. Thoramgi saruk ama oina cultural program kaya utkhibaga loinana artist singbu khudol post sing piduna pukning thawatkrei. Sini koi Manipur chakut chune oi base. Akoi Manipur se yam missing yam daba yam picture ba iram daba oi basu. Akoi site koi kala gi lamdati koi na Bharat da adukki matik khomang chawsana lei hai base. Kami yang pernah kami wafam ni, film yang si manung seda, Manipuri ki koi, hari tu koi pamung, hari kau siang siang putum ba, imagine ni tiada film awal, anba, Bharat ki yang hanba kan pre-7 award tu,
ꯑꯩꯈꯣꯏ ꯏꯃꯥꯏ ꯅꯨꯡꯊꯤ ꯃꯖꯧ ꯐꯪꯈꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯐꯣꯡꯕꯤꯒꯅꯤ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯅꯤꯄꯥꯟ ꯑꯃꯗꯤ ꯀꯨꯟꯃꯥꯄꯟꯗ ꯒ꯭ꯔꯦꯇꯔ ꯅꯣꯏꯗꯥꯒꯤ ꯖꯤ.ꯄꯤ. ꯅꯒꯔꯗ ꯄꯥꯡꯊꯣꯛꯈꯤꯕ UFL ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯤꯛꯁ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯇ ꯚꯥꯔꯠꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯅꯤꯄꯨꯔ ꯃꯤꯛꯁ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯒꯣꯜ 8 ꯌꯥꯎꯅ ꯃꯦꯗꯜ 18 ꯂꯧꯔꯛꯈ꯭ꯔꯦ꯫ ꯃꯦꯗꯜ ꯂꯧꯔꯛꯈ꯭ꯔꯕꯁꯤꯡ ꯑꯗꯨꯗꯤ ꯁꯕ ꯖꯨꯅꯤꯌꯔ ꯒꯔꯜꯁꯀꯤ KG 35 ꯃꯈꯥ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯅ ꯁꯒꯣꯜꯁꯦꯝ ꯔꯣꯁꯤꯕꯤꯅ KG 50 ꯃꯈꯥꯒꯤ ꯀꯥꯡꯂꯨꯞꯇ ꯀꯣꯟꯊꯧꯖꯝ ꯅꯦꯟꯁꯤꯅ ꯒꯣꯜ ꯂꯧꯈꯤ꯫ सब जूनियर बॉयज की KG 50 मखा की कांगलुप्ता MD रस्ताकी अहमद अमदी KG 50 मंगा मखा की ओइना चिंगाखम राजेशना गोल लौरखी। अदुगा जूनियर बॉयज की KG 63 मखा की कांगलुप्ता कोंथौजम विकास अदुगा KG 64 मखा की दा सगोसेम रामेश्वर अमदी सीनियर मेंस की KG 64 मखा की कांगलुप्तना सिनाम रोमियोना गोल्ड मेडल सिंग लौरखी। ngasi ayu phong kiba pauche singda kari kari maru ba pau yaukibage habdu myam puna miyeng tamnesi Lamjingba Times Manipur si kathokpa yaugdraba ai khanba oijaba thiba khunai ama oiragle Karam Sham October 2 dagi nan Manipur sing check tawba horagani JCILPS Ningkha tamba India Congress Party na semlakhibani CAV mawong amata da chatnaba yaroi Manpack Mikup khradang kaithokuna luna na lainaba honasi Shyam Kumar Sangai Express Lamdam sigi naharol singi afaba tunglamchat semnaba khanakre CAB gi mayokta miyamgi mifamna warep sing lawkre merger agreement ki maramda khana nainakre JC na akan makhonggang changsin dauri Pokna fam Leibak asida manaba punsi maing ama thamgani hairibasi miyamna yaragloi Mukul Wasnik Mapandagi lakpa non-local sing October 2 dagi check tauragani Joint Committee Biren Biswajit amasung Bhavanandaga Central Leader singa punna unnakre Huyan Lan Pau Lamyan Bahizam Iraboti Sama Kulum Suwa Mapokumon Lamjing Minaba Laitabana Mana Thopa Tongrakpadagi Lamang Narba Kunai Oire Dr. Nara Mathong Maram Kangdaba Drone Lakar Longi Matangda Security Agency Singna Section Tarong Lokandaba Honari October 2 dagi mitop sing khandokpagi drive satharagani JCILPS Angoksna sikhiva case ta chenaba commando personnel taruki mathakta charge sharing pangthokre judgment reserve tawkre Naharogi thaudang building bylaw indaba yum amadi dukan sing October 2 gi matungda action lokhatlagani Shyam Kumar mitop khandokpagi thabak October 2 dagi horagani niyam kaina changlakpa sing maramda halhannaba honaragani JCILPS Sanamahi lining asi athoiba lining ni haina India lengakna khangbiduna lisingamga chanipan maudrama thoigi census tagi manung challaga lakhibani lanchenba October 3 dagi CAV gi mayokka Manpack na akan bi ihok changsinga dawri Sana Laibak Delhi da chathariba Chief Minister sinbagi lan Biren Biswajit Nongyai Fawa Party Office ta laikhi Manipur da kanglon ngaktana X-ray machine sing chalaire Cancer nahanba yaba X-ray machine license yaugna chalai hale Iravat Day Sahi Khudingi State Function Oiragani CAV Mawong Amatada Chanava Yaroi Manpack Dustbin Khilanava Drive Mathang Thadagi Horagani TH Shyam Kumar HL Express Neta Iravat Mahatma Gandhi ki Mapok Kungon Thoram Pangthoknaba Sem Sare IMC na Imphal area da building amadi dukan sabagi guideline ngakaba sing drive chatharagani Chief Minister Biren Bhavananda Biswajit ka Amit Shah ga wari sanakre Iraiba Waroshin Puraknava Amit Shah ga wari sanakre IMC gi bylaw indana saramba building sing legal action lokhatlagani October 2 dagi plastic item taruk sijinaba thinglagani Mera Chaurel hobagi thoram pangthokre Loisilakpada maruba pa amuka na pizari Lamdam asida drug chava amadi pusilapagi chang wangkhalakliba asida ahenba meeting changlagani haina Manipur gi Governor Dr. Nasma Heptullah na phongdokre Lamyanba Hijam Iravat ki chamaga kunhumdoi shuba mapokumon thoram pak sana pangthok nakhrei lamdu sit sengkrei
State level portion mass cycle rally ngasi Social Welfare Minister Nemcha Kipkena lamthakre. Amadi More Police Commando amadi tara nithoi shuba AR na mioi ama lupa lak manga romgi mamal oigadaba WY tablet kona na fagatkre. Hauziki onedi Manipuri Pau loizare miyeng tabiri besingbo amuka na khurumzari.